Ngara numida weram phongkiba panam pause degi maruoba pau khara khangasaraga miyamda khudo tamjike Kuki militant singi thabakta lengang na athingba pidrabade khongjang sangchilagani FNCC Kuki militant sing maru oina KNFP ki kadaral sing na Naga area da sangchilaktuna aki akhangpi bagi thabak satharakliba ase khudakta government amadi security force na makhogi mathakta chap action lawdrabadi Naga area da Kuki sangba thingbagi khongjang makhata na sangchilagani haina Foothill Naga Coordination Committee FNCC na phongdorakle FNCC na thadorakpa seol amada KNFP ki kadara singna tha asigi tara amasung taraga mangada Naga area da namduna changsilaklaga masagi lawfam da lawsu uduna lairiba Naga micha miyamda aki akhangpi bagi thawong sing chathaduna ingtapna hingjaba punsida tangdu laitadaba phibam ama ohellei militant sing asing asichu aduma afaba makhalgi khulai sing paijuna nungthil powoptasu phongna koicha chatuna Naga territory singda changsilaktuna terrorist ki thawong sing chatharakliba simak Naga miyamda hakthengna singnabani haire FNCC na matam chupada ingtapa nungsi chanana hingminaba haiba wakharol asida leptuna amade Kuki gi thawong khangduna lakpane adubu makhatana akhoi miyambu aki akhang pihalaroi Kuki militant singi thawong asi athuba matamda government amadi security force na thingnaba chapchaba thabok lokhataba tarabade Naga area da Kuki sangba thingmagi khongjang amu hanna changsilagani aikhoi gelam amadi aikhoi gi miyam ngak semba haibasida karigumba mawng amata da compromise tawro hanasu FNCC na makata na phongdorakle makatarakpa pawda Rahul Gandhi na miyamda kamchiliba hu kuina satloi Congress na lengak pairingai da tawramba aramba kaya kupsinaba hotnabani BJP ki oinadi kanagumba furup amata da tokhaiba lengak pibagi wafam laite lauthokre Congress ki chapchaba phirep miyamda khangalu Rahul Gandhi na miyamda kamchiliba hu kuina satloi haibaga loinana Congress party na leba asida lengak pairingai da tawramba aramba kaya kupsinaba honari haina BJP Manipur Pradesh na maral sikhrei ngaisi ne tepa chu thekta leiba thambal sanglenda pangthopa paugi mifam amada BJP Manipur State ki Vice President N Nibas na hai opposition leader Rahul Gandhi ne leiba asigi miyamda kamsili bahu asi kuina chatloi mipum khudimak mikap thoklabani democracy chapal leiba amada opposition party ama oriba Indian National Congress na phajadaba wahi sijinaduna Bot hurale hana barat pumbada sandokna bahotnariba asimak yumpham yaudaba wafamne leba asida Congress amasung party asiga chaminariba singna lengak pai state kaya leire makhoina lengak pai ba state singda EVM ge bot masing lale haba wafam amata phongdoktraga makhoina lengak pai hogda state sing election dana EVM phatte EVM ge mahut ballot paper na silu habasi angapu fawi Makhal kayagi campaign chatharaga miyamda aramba wahi kaya sijinaduna lana lamjingba asimak laibak thibani bota kanana aramba tawi tawde habase mayek sengna khanglaba wafamne Narendra Modi na luchingba NDA lenga asina tawriba afaba thabak thorom sing chingthabagi mahutta miyamda aramba kaya hajinduna matam amada Congress party na palingai tawramba aramba kaya adu kupsinaba hotnare Kariguma Congress Party na aramba amata tawde harabadi bota hurale hana BJP bo maral siriba asigi asengba achumba sing putho haiki makhatarapa pawda India lengana Delhi da wari sanasi harakpada UNC na yakidrei India lengana free movement regime lakthokiba amade Indo memangam khaida fencing khabagi thabak sathariba ase lepkadavani haina demand tawraduna khongjang changsimbagi sem sariba United Naga Council UNC da India lengana Delhi da mifam pangthoknabagi khudongchagadaba matam khangalaknaba hairakhibabu UNC na yakidrei Newmai News Network Naga gi luchingba amaga wari sanabada India lengana Delhi da mifam pangthoknaba khangalakhiba si yaba ngamloi karigama wari sanaba tarabadi Naga gi lamda India lengaki mihu sing laktuna sanagadavani adubu India lengaki makedegi Naga gi lamda laktuna wari sanaba haibasi khudongchadaba maramde Ministry of Home Affairs, Ministry of External Affairs amade Ministry of Defense yauraga sanagada boivana khudongcharu herakpadi lei maram aduna UNC gi mihusinga Delhi da chatuna mifam pangtholakpasu yai tawbadaba akaknaba matam de lepa leitri haina phongdorakhe panba yabade
August 18 Naga lusingbasingi mifam pangthoktuna numit 15gi manungda changsingadaba khongjangsin lepthoktuna Naga miyamna sem sanaba khangankhiba leikhrabani. Makha tarapa pauda Rims da khongi saru tekpagi operation taungnaba pusingkhiba nupi ama leikidrei. Masagi mayumgi sumangda tusinbajagi ye thangba khujengda saru tekpagi operation taungnaba pusingkhiba nupi ama doctorna pangthanaba hidak thabada leikidrei. Miyamna maral leba doctor matik saba cherak pigadabani haiduna Rims da thomjilakhrei. Leikidra binupi ado awang sengmai leipatagi laisram ningol hijam ongbi ibemsa jayangkhani thoi mapuroiba Mohen kawe mahagi class 8 amadi 3 tamlebi machanupi ani lehawi. Mahangna tha asigi taraga humdoida mayumgi sumangda tusimbadagi saruk tektuna numituda Rimsda pukhalakki. Madugi matung August 13 da Octowata thamduda mathau taba test tawraba matung ngasi hospital asida operation tawnabagi damak ayuki pung mapaldagi pusingki. Adobo nungthilgi pung ani taraklaba matamda pangthanaba hidak thabada masagi phibam lusilakle haina doctor singna khanghalamlaba matung khudakta ICU da puraktuna laikanaraba matung kanba ngamdabadagi lekhidabani. Makha tarakpa pauda Tapta amasung Tapta macha anticipatory bail pikhrei. Kuki singa Churachandpur police station da register tawrakhiba 0 of FIR amaga mari lenana saknairaba saisakpa Tapta hairaga khangnaba loukhatlakturi jayanta amasung Tapta macha hairaga khangnaba maipam priyobu Session Judge Bisnupur ningthokaba numitta anticipatory bail pikhrei. Loukhatlakturi jayanta Elias Tapta chai 35 apokpa LB Joy Naran Sena mamang laikai amasung Maibram Priyo Elias Tapta macha chai 38 apokpa Sarot Hairok Pathri Kabo laikai haujikna hauba marak laurembam laikai da leiba mioi ani asida ningthokaba numitta anticipatory bail adu makhoigi Council Advocate M. Anthony amasung Advocate Y. Suresh ki khuthangda pikhibani. Haukiba June 13 court asina petitioner oiriba Tapta gi mathakta police na kariguma makhal amatagi action lokhatpa yaroi hana interim order ama pass tawkhibani. Kaikhoma haukip kawa mioi amana Churachandpur police station da tharakhiba 0 FIR da haribadi loukhatlakturi jayantana sahi kayagi mamangdagi isagi maongda Kuki singbu chai thambagi thabak sathai haiki. Case adu Moirang police station da transfer tawrakhibaga loinana Moirang police station 0 FIR aduga mari lenana FIR ama lokhaikhrei. Petitioner ki counsel M. Anthony na thamkiba wafamdi case asigi petitioner asi misamni amasung mahangna isai saklaga miyamgi wakhal tahanbagi thabak tawribani. Petitioner asida furup amatada khatnaba hauba leite maram asina anticipatory bail pibiyu haiki.